are Manipuri to pau tabirasi. Akashvani Imphal Ningthokongzam Sunina Pau Pazare Ahanbada Maruiba Pau Mukhyamantri Nongthombam Birena Luchingba Mihut Kangbu Amana Ngasi Rajyapal Unaduna Memorandum Makusinake Mahiloi Singh Amadi Oza Singh Asoyangam Thoktanaba Hayeng amasung Hangchit Rajyasta Leriba Mahiloi Sang Khudimak Sarkarna Suti Lauthokre Manipur gi irang asi loisinabagidamak Rajya Sarkarna lawpham thokpa daita du chapchana lawbinaba Manipur Pradesh Congress Committee na appeal tawrakli Kokomina thamlamba public emergency adu matam kharagi oina handokle hairi amasung Abu Dhabi gi Crown Prince Sheikh Khaled bin Mohammed bin Zayed Al Nahyan numithumni gi khongsata ngasi Bharat ta thunglare Mukhyamantri Nongthombam Birena Luchingba Mahaki Mantri Mandol Singh Amadi Sarkar Paibada Yauriba MLA Singhi Apunba Mihut Kangbu Amana Ngasi Manipur gi Rajyapal Lakshman Prasad Acharya ga unakre Imphal gi Raj Bhavan da pangthokiba Rajyapal ga unaba aduda Mukhyamantri na Luchingba Mihut Kangbu adugi Maikai dagi point nipan yawba memorandum amkusinaki memorandum aduda sulok thokpa Separate administration piba yade lising machamapan hupumathoi da base year oiraga athuba matamda Rajya sida NRC chanahanba Rajya Sarkar da Unified Command Khusinabada Chingba Yauri Mukhyamantri Nongthombam Birena tha asigi amada Koktuki Thogdukta Laikhidrabi Ngangbam Ongbi Surbala Devi gi imung manungda lupa lakh 10 gi ex gratia khusinakre Sarkar na Laikhidrabi gi imung manunggi awabada saruk yabu oina senpham apsi khusinakibani haina social media da thagalakpa post amada Mukhyamantri na phongdorakli post asina makha tana hai thoramadu da Laikhidrabi Ngangbam Ongbi Surbala Devi gi sisu saruk yakhe Mukhyamantri na hai asigumba misi minagi awaba nanglaba imungsingda Sarkar na siyal gi tengbang piba asina Laikhidraba miyoy adu menphatko ngamba nate adumakpu Sarkar asigi thogdang amu oina waraba tanja asida tengbang khajiktamuk pizabani Laikhidrabi Surbala gi imung manunggi damak Mukhyamantri na thamoi shokna nungaitaba phongdorakle Manipur da hauji oirakliba phiba masigi sexual thorang oina Mahiloi Singh amadi Oza Singh gi asoyangam thoktanaba hayeng amasung hangchit Rajya sida leriba Mahiloi Sang Khudingmak Sarkarna Suti Lauthokre Rajya gi Education S ki Director L Nandakumar na thadorokpa chirol amada hai Sarkar gi school sing government aided private amasung central school punamak tha sigi 7 amasung 10 suti oiragani Rajya Sarkar gi Higher and Technical Education gi Joint Secretary na thokpa chirol amana hai hauzigi oiriba phiba masigi yenglaga Rajya sida Mahiloi Sang aided Sarkar gi amadi Lanai College sing tha sigi 7 amasung 10 suti oigani Manipur da leriba irang asi loisinabagidamak Rajya Sarkarna lawpham thokpa daita du chapchana lahoningi haina Manipur Pradesh Congress Committee na Sarkar gi pungning chingsilakle Imphal gi BT Road ta laiba Congress Bhavan da pawmisinga unaba amada dola sigi President K Megachandra na hai Rajya sida mamang sahi gi May 3 dagi thorakiba irang asida misi mana kaya yaukre haujiksu loijing loya da leriba micham miyam da nongmai kapsin ba amadi drone chizinaduna bom thadabagi thawong chathari masida asiana asugapan kaya yaure masi phawbada sarkar leitabagi mawongda adumak miyambu mipai handuna thamba si laibak thibani Sri Megachandra na hai Kasim koya khudimakta thoibasiga mari lenana Manipur Pradesh Congress Committee na nuaitaba phongdokchari high sophisticated weaponaries adagi high tech drones tarokanda bomb thadaba amasung rocket propelled grenades mayam sinarakanda misham parja misi minasi ngasi gi ayu phauta jiribam district ta cross firing sina singba mayam tholak pasida asida marali jadaba parja mayam ama sokpa asi ana yauba injuries mayam ama lei si mayam sigi nuaitaba phongdokchari Rajya Directorate of Environment amasung Climate Change na sinduna Weather Information Health amasung Climate Change habi hiramda nomugyeba khananabagi thawram ama ngasi pangthokre Bibag asigi Imphal East ki Porompata laiba office ta pangthokiba thawram aduda Bibag asigi Director Dr. T Brajakumar na hai Malem gi honglagliba ayingasa gi khal na piba saithing singdagi ngakthoknaba amadi mayok nanabagi damak tongan ba bibag sing punchinduna punna thabak tongminabagi tangai phadaba lei masiga loinana mahusagi honglagliba phibam amadi kaitharagliba khalasi thengnabada I pawgi lamda thabak tawriba singnasu miyamda khanghanaba achoba thodang lahoningi masina miyamnasu mahusagi khal kanbada achoba mating oigani
कोई फेलोशिप से स्पेसिफिक हो जाए मेरा कोई स्टेट लेवल मेरा फेलोशिप ऑन क्लाइमेट रिपोर्टिंग है only one giving pinpoint to the climate reporting only how to segregate the climate impacts climate storage climate science from environment see procedure from the time of physical capsule the environmental climate का ये mix up तरोका अंदर बजाज का confusion है by the question. Meteorological Center Imphal gi head amasung scientist EJKS Yadav amasung National Program on Climate Change and Human Health ki nodal officer Dr. Y Nibedita ngasi pangthokliba hiramasiga mari lenana wangang ki paugi marak thatna attend break ama Chatliba September amasung October tha asi National Ovarian amadi Breast Cancer Awareness Month kamari leinana numit khudingi ayupung mapal dagi tarani thoi fauba tha ani chupna gynecologist Dr. Basanti amasung Dr. Bandanana free gynae doctor consultation ga loinana free breast ultrasound screening breast mammography pap smear test amasung thyroid ki anabasing khangdoknaba USG sizinaduna screening lemna tawbagi khudongchaba pizari anabasing gi oina PMJAY health card amasung government employee singi su khudongchaba pizari akopa marogi damak AOI Babina Specialty Hospital, Sajiva Jail Road, Kabaisoi, Imphal East, Tanabiu. Tabiriba Pawasi, Akashvani, Imphal Dagini. Rajasida Hausi Uriba Piba Masina Maram Oiraga, Miam Tinpam Oiragliba, School College Medicatil Sing the Kokovina Tablamba Public, Emergency Dumatam Karagi in Handok Lehaina, Kokovina Tadoropa Cherola Manahidi. Cherola Duna Makata Nahai, Public Emergency Asina Maramoiduna, Kaitil Sing Hang the Ba. Mahirui ching yauna nomagi chara tanduna hingliba mioi sing da thengnaliba khudong chadaba sing asigi yenglaga khongjang asi handokpani Rajasthan leireba irang asigi mari lenana kokomina lauthokiba public emergency Jiribam jila da ngasi nini chanbu oina makata na chathaki aikhogi Jiribam paumi ngathem bisoji na hai public emergency asina maram oiraga jila asigi lambi sorok yauna miyam tinba mafam singda mi amasung gai chatpagi chang nemki mafam ayamba da kaithel sing hangnakhide maragasida National Highway Kuntra Tariata ngasi score leitabana maram oiduna Jiribamda hausi LPG puba gari yankhai mari oil tanker humpu humdoi amadi atai polam sing puba gari kuntra mapan yauna punna gari chama yankhai taruk panduna leiri Kegi moirang apun balup kemkal na hairi Rajasthan leiriba yellow purip kudungmak amatta oina punsin bagi tangai phadaba leire moirang kangla ngasi paumi singa unabada kemkal gi machin chatpa misak Konjengba Muhindro Nahai irang asida misi mina kaya thoklaba phawbada rajya amasung kendra sarkarna tumina leshinba tawbiganu sarkarna irang asigi warushin athuba matamda puraknaba appeal tawri mahakna hai Tangjing chingsang gi pareng chingkhongnagi yamna shakti leraba rocket amakhakna moirang me tamna paira aga chiri M Kwereng Singha ex chief minister and freedom fighter tamamagi chief minister Oviram bagi Agi Imphal nungda tasilaga Pokairapa adumba bongi Haidorapa bongi machena pandana Kudakta Mapamadu Legidaba Imung Manungi Ikliba Anganga ni Mioi Manga Punna Soganjiva Jiribam apun balup jal na hairi Jiribangi ningthem khunau nung chappida ngarang Misam hat kraba matungda ngasi ayuk mongbung maitai khulda nongmai amadi bomna chingba kapsilakpabu akanba mawongda yaningdaba phongdorakli Rajasi ain leterbara lamdamgumna tawningbata tawbagi thawong ama satharakliba asi sarkarna athuba matamda mideng changbiu Rajya miyamgi punsi akitujungba pokliba asi sarkarna athuba matamda kokhannaba amadi santi hanjilhannaba thawrang lakhutpiu hairi Rajasta thoklakliba irang asida drone dagi bom thadaba yauna Rocket kapsin duna micham miyam da landariba asigi bayokta punna lepminanabagi pandamda miyamgi mifam ama ngasi Imphal West jilagi Khumbong Bazar da pangthokre mifam adu jila asigi Sangai Thildagi Kamung Phawbugi manungda leiba club kuntaruk amasung maira paibi singi apunba lupsingna sinduna pangthokibani mifam aduda sarkar pairiba singna ngasidagi numit manganigi manungda chapchaba phire ama lawduna paikhatpam thokpa thabak thauramsing paikhatpiu haina dabi tawri Kaksing District Bar Association na sinduna ngasi Library and Information Center Kaksing da leiba Legal Aid Clinic da pangthokpa pawgi mifam amada Association asigi Treasurer Sansweta Khetrimayum na hai
था असिगी अमदगी ड्रोन की बॉम्ब थादबा यावना तोंगान तोंगानबा मखलगी अफबा खुचुकुलाइसिंग सिजिन्नदुना मिचम मियामदा लंदारकपा असि अथुबा मतमदा सरकारना मलालेबसिंग थिदोक्तुना चेराक पिबियु सरकार असिना मियामगी पुंसी ngakpiyu amasung राज्यसिदा अथुबा मतमदा शांति हंजिलहनबियु बिष्णुपुर डिस्ट्रिक्ट लीडर्स बिट ngasi जिला सिगी निंगथौखोंग इबुदौ ओकनारेल लाइबुंगदा पांगथोकरे मिफम असिदा तोंगान तोंगानबा सिविल सोसाइटी ऑर्गेनाइजेशन कयागी मिहुतसिंग सरुक यादुना राज्यसिदा हौजिक ओइरिबा तंगदु लैतादबा फिबम असि मतौ करमना शांति हंजिलहनगदगी हाबिगी मतंगदा खनकी तुंगदा जिला सिगी ओइना कमिटी अमसु सेमखि इंटरनेशनल लिटरेसी डे थौरम असम राइफल्स सिंधुना नोने जिला की खोपुम इंग्लिश बोर्डिंग स्कूल पांगथोखरे थौरम असिगी नुंग्योबा वारोलदी प्रमोटिंग मल्टी लैंग्वेज एजुकेशन लिटरेसी फॉर म्यूचुअल अंडरस्टैंडिंग एंड पीस हाइबसिनी थौरम असिदा स्कूल असिगी महिरोइसिंग अमसुंग ओजासिंग सरुक याखि राजकुमारी मीना देवी ने इबा सैरेंग मरफुनिथो यावबा तंग ताद्रबा हाइबा सैरेंगी लाइरिक ngasi phongkhre thormadu imphal gi ayangpali road ta laiba personality development training center da saiti academy award sri khetri rajena phongkhibani paurabi club maira paibi madi tongan tongan ba lupsing asinduna NEET exam da 2023 da paurabi gi ahan boina mai pak khabi nomai them archana bu okre Imphal की खुमलंपाक यूथ हॉस्टल मना की इम्फाल टुरेल तोरबान मयादा नुपा अमगी असीबा हक्चांग अमा लेरमले हाइना पुलिस की चेरोल अमना हाइदी चेरोल सिना मखा ताना हाइ मसक खंगदोकनबा असीबा हक्चांग अदु रिम्स की मोर्ग ता थमली म्यूएसी कुलै कुचुनी ममदानै फिट मंगामु वांगी जिन खोंग्रा अमा सेटली अंगौबा मचुगी टी-शर्ट अमसु लिटली हाइदी आकाशवाणी इम्फाल दगी पाउ ताबिरी अबू धाबी की क्राउन प्रिंस शेख खालिद बिन मोहम्मद बिन जयद अल नहायन नुमिदुमनी की सरकारी खोंगचत्ता ngasi भारत थुंगलरे माकपु एयरपोर्ट केंद्र के कमर्स अमसुंग इंडस्ट्री मंत्री पीयूष गोयल ना हराउ तयाम ओखी मागी खोंगचदा सिदा क्राउन प्रिंस ना प्रधानमंत्री नरेंद्र मोदी गा नई दिल्ली दा उनगनी खोंगचदा सिना लेबाक अनि की मरी हेना फगलकनी हाइबगी आशा तौरी शेख खालिदना मंत्री सिंह मकोक थोंग ऑफिशियल सिंह करवावाला सिंह अमसुंग सेलथुंगी लमदा खंगहैरबा लेबाक ओदिगी अवांगबा थाकी म्यूट कांगबु मसु लोइनरकले मांगना राजघाट लेबा महात्मा गांधी की समाधि दा चतुना जाति की मपागी मफम दा इकाई खुमनबा उटकनी लेबा पोपु निमित्ता मुंबई दा पांगथोकपा बिजनेस फोरम अमदा सरुक यागनी मदुदा लेबाक अनिगी ललोदिक तितिकी मकोक थोंगबा ऑफिशियल सिंह सरुक यागनी मांगना मरुइबा हिरम कयादा तेंगबांग पिनबा हेंगनेनबा वारी सानबदा नतना लेबाक अनिगी शक्ति लेरबा सेल तुम अमसुंग कला संस्कृति की मरिबु उटपा तोंगान तोंगान थोरम कयादासु सरुक यागनी राष्ट्रपति द्रौपदी मुर्मू ना लखनऊ की बिल्डिंग निखाइबदा सिकिबा मियुइसिंगी इमुंग मनुंग अमसुंग असोकपसिंगदा थमुइ सोंग नुंगाइतबा फोंदोरकली राष्ट्रपति ना असोकपसिंग अदु अथुबा मतमदा फगलकपा ओइरसनु हाइना ईश्वरदा थौनीरी प्रधानमंत्री नरेंद्र मोदी ना लेखिदबा मियुइसिंगी इमुंग मनुंगदा लुपा लाख अनि की एक्स ग्रेशिया पीरगनी हाइना लाउथोकरे असोकपसिंगी इमुंगदा लुपा लिसिंग यांखै पीरगनी हाइरे सोशल मीडिया दा थागतपा पोस्ट अमदा प्रधानमंत्री ना असोकपा मसु लेखिदबसिंगीदमक अवाब फोंदोरकली प्रधानमंत्री राष्ट्रीय बाल पुरस्कार 2025 की नॉमिनेशन पिखटपगी अरोइबा नुमित था सिगी 35 मनासी वुमेन एंड चाइल्ड डेवलपमेंट मंत्रालयना सही खुदिंगी जनवरी थादा पीबा मनानी अमसुंग मसी फंगदबा मियोइसिंगी मिंगना चयसिगी डिसेंबर 23 वीर बाल दिवस दा लाउथोकनी आंगांग सिंगी तौबंगम शक्ति हेंगदहनबगा लोइनना अचेतपा फिरेप लेहेनबा अमदी हैनिंगबा पोहनमगी पंदमदा मनासी पीबनी सही 5-19 फाउबदा लेबा आंगांग सिंगना राष्ट्रीय पुरस्कार की ऑफिशियल वेबसाइट ता नॉमिनेशन सिंग थागलकपा यागनी हाइरी मालेम की लाइक मयेक चटपा नुमित की पालन थौरम ngasi पांगथोखी कुमसी सही की पालन थौरम असिगी थीम दी तोंगान तोंगान बलोलदा ताकपी तंबीबा शांति अमसुंग अमगा भाप तानहनबा शिक्षा हाइबसिनी सही खुदिंगी सेप्टेम्बर 9 असि मियामदा लाइक मयेक चहनबगी मरोइबा दु नौहौना निसिंहनबगी दमक नुमित असिगी पालन थौरम पांगथोक्तुना लाक्ली अरोइबदा मरोइबा पाउ अमुक मुख्यमंत्री नोंथोंबम बिरेन लुचिंगबा मिहुत कांगबु अमना ngasi राज्यपाल ग उनदुना मेमोरेंडम अमा खुसिनखरे मैलोइसिंग अमदी ओजासिंग असोयंगाम थोक्तनबा हयेंग अमसुंग हंजित राज्यसिदा लेरिबा मैलोइसिंग खुदिंगमक सरकारना सुति लाउथोखरे मणिपुर की इरांग असि लोइसिनबगी दमक राज्य सरकारना लौफम थोकपा दायित्व दु चपचाना लौबिनबा मणिपुर प्रदेश कांग्रेस कमिटीना अपील तौरकली कोकोमीना थमलंबा पब्लिक इमरजेंसी अदु मतम खरगी ओइना हंदोकले हाइरी अमसुंग
Abu Dhabi ki Crown Prince Sheikh Khaled bin Mohammed bin Zayed Al Nahyan numidum ni ki khongchat ngasi Bharat ta thunglare pauloi jare